Leingak school sing phagathannaba paikhatliba school Phagathansi mission da Phougakchao Ikhai leiriba Saiton Number 1 upper primary school ase Yaodrabara haina leikai adugi meeyam amadi school management committee ge maikei dagi pendaba phongdoknarakli paumi singa unaba amada school management committee ge convener case basantana hai school ase chawrakna chahi humfu helaba Leingak school ne haujikshu school asida mahairoi nimfu rom ming chanduna leire adum oina mang school asida oza ama fawbolite school asida oza thabiraknaba mari leinaba department da kayarak hana haijakiba laikre adubo ngasi fawba thabak to onthoktana leire maikei nataba atopa furup amagi oza ama mamangde school asida leirami adubo irang asi hek horakpadagi oza aduso school asida lakhidre Phougakchao Ikhai gi khunja sing ase nomagi suraga tanlaga ayamba oibana macha masu sing lanai school da thaba ngamnate maram aduna khunja sing asigi oinade school asi yamna maru oibade mahairoi kaya school asida ming chanduna leirabasu oza leitabana school asigi management committee da mahairoi sing mahai masin tambiduna leire school asigi mahairoi sing ase lairik khara phanglabasu Leingak na piba school uniform mid-day meal gi chakthung ngasi fawba phangdan leire school asigi infrastructure so phibam kaina leibana school asigi award apa sing ase mari leinaba singna athubada mideng chongbiduda menkat pinaba honabiu haina so mahana makha tana phongdoknarakli Kui school sidadi oja manga suna hek aikoina khangjarakbadi ngasi phawba leitri oja ahum leiba bawdi yawram aduna sarkar nasu aikoi tidim road ki hek maya da leiriba mafam che red zone da leiriba school simadi oja gi awab je dum thengna lai aikoi si aikoina class 1 dagi class 8 phau leigadabani magi government gi keno da adubu aikoi gi sidai sida oja leitaba amadi aikoi gi irang sin maram moiduna atop atop school da boarding sing da channa gi dana aikoi paisa nungsa kharga paiba gi di loina channa khare aduga sida leijariba hanjalaga leiba paisa nungsa senthok leijada mama mama pa singi lemhauriba lairiba angang singdune aikoi ni sida khomjanjaraga aikoina sida mingchan janjari si lamdam sigi aikoi gi senmilona soba lamdam sigi atop da chatpa ngamjadaba mafam kaya da laik tamba ngamjadaba angang sing lamdam sida lanjel lura hanjalakpa singje aikoi na huji hingnaba aikoi honajari maramaduna hairiba school asida mari leinaba authority education department amadi sarkar na atuba matamda aikoi gi school asida oja thabiraktana lamdam sigi angang sing sigi punsibu kanbiu